Thokliba lan asina para ama oiraga aikoi amata oina punsin hauba mathau tare apunbagi thauna lingjel natanadi Manipur thugainaba honarakliba yeknabasing lanthenghnaba oithokloi haina political activist sapam Kangleipalna fongdokkhre wafam asinga si Kanglei ngaklaugi masa loisang oiriba kege moirang loisang nasinduna chahi 8 khuntakpa ningsing Thouram Bisnupur district ki manung channa leiriba Chandapur maitai sanglenda pangthokpada fongdokhibani sapam Kangleipal na makhatana hai Inglising amachani pantara mapanda thokiba chahi 8 khuntakpa amuk hanna awasingi makhutagi ningtamnabagidamak ningthau nongdren khombana luchingduna kasargi leng on the bipata isituna lan ngamlagani haina thajabaga loinana lan thengnaraba matung awasingbu ningthi turel wang malana tanthokibani asigumba thauna faraba lanmi singi wari singbul adu amuk hanna ningsingduna ngasigi mirolda thauna lingjel ama laknaba tangai fadana Thouram asi Manipurgi aruba fibam asida Pangthokpani aikhoigi thauna faraba ipa ipu Singna thambiramba aikhoigi lamsing khudam oina Kabo tampak Burmada pithokre maning makha tamna amadi chinjak temipal tangdana leiramba iramdam ngasidi mapaldagi cheng chak pusilaktragadi chara henbagi fibamda leirakle aikhoigi iramdam ngaksanaba hotnabada maikai kayadagi khurau thangzilakli chaukhatpagi namada lamdam asigi chathok puthokadaba mafam kaya manghannaba hotnarakli Manipurgi apunmagi saktamasi ngaktuna lakliba maitai furup asibu muthatnaba hotnarakli maitai furup asi mapangal sonthakiba matamdata Manipur machet tagadawribani masi khangna aikhoina yeknaba kanano amadi marupna kanano khangna thabak tawgadabani thokliba lan asida aikhoi amatta oiba firep lauminabaga loinena maikai kayadagi Manipur thugainaba hotnarakliba kaya asi thengnaminasi ipa ipu singi thauna lingjel punsinbagi wakhalon adu chenminnaba matam oire haiki Thouram asiga mari leinana Kanglei ngaklaugi masa loisang oiriba awang kaubru asuppa loisangna Kanto Sabal School lampakta maikai adomgi miyamga loinana pangthokhi nongpok chingkhai loisangna nongpok sanjembamda leiba Langai Holda mayai loisang oiriba Kanglei ngaklauga loinana pangthokhi Kanglei ngaklaugi nongpok loisangna nongpok leihau chingda leiba thumkhong lampakta masing yamlaba sikhong maikaigi miyamga loinana Thouram asi pangthokhi Kanglei ngaklauga wakhalon manana chatminariba maitai zaingakna Manipur Dramatic Union Hallda Kairau Kendragi MLA Laurembam Rameshwarna athoiba mithunglen angom ningthau poireitonna akhanaba mithunglen oina sarukiyaduna ningsing Thouram asi pangthokhi Thouram sing aduda ningthau chinglen nongdren khombagi photoda haikat laikat tamduna ikai khumnabasu utkhi amadi Chandapur maitai sanglenda pangthokiba Thouram aduda thanga kendragi MLA T Robindra Susarukiyakhi nasige leiriba miloda amukhana thongna lingjel ma naknabagi wakhal leirasi koina chaitare kunda mising Thouram se tanai fadana Lahaksireya ko simbol turina haidra bermain sinjar. Nasi nama nate caitre kundaka Thouram insing bagi koi Thouram apure isi. Manipur ki ada biro lama. Lanya ki zamira bot ki matam dua ini matum da Manipur ki mati leba lanya ko ne ang katula kada pan Manipur youth ki kana semaga. Adu ki youth ki kaduna National Liberation Day haidna ini tu singkei mountain ko mana lagi double mix sa koi Thouram Wakhal lai adu ni betul da UPF na sementara ada simaina Thouram si bisa asal lai nasi di Manipur lena nasu magi Thouram si Wakhal kena state ki thaka koi naya pun Wakhal minari hai kan kali kita makan ini tu diversity lagi dulu kita Sigumba chaitare kundapagi nising Thouram se pangthoi no haibagi magi yamna nungsiba akoigi wari usle layon ke ipa ipu mayamna nakcharamba Manipur di northai ke sarkona oriba kabo ka pakse so besingama chanipa uthra bari ki nasigi numit January ki tang mapan sireida Manipur ki miyam Manipur ki thau Maiki maksud ini yang kita kanal dengan kabut apa hai ba lamasa bermana tu sigumba
Yang ning ba kai ngai ba tu du sina ba mo kan da ini to sile mo de ko sa thawai no ko ha pi ki ni chu ko ka bo ta pa ma ni bi wakhal nuai ko do mo do ma ko kan da ma se ni chi ga heart attack to na ma se lei da ba ni ko ba thamo gi lei na da lei da ni ko ba aduna sigu mo thona ko ba Mereka tusiba, mereka ikanba, aduba, lucing bagi, mari lepas itu misalnya ada cendera tindak misalnya kalau untuk ini hari waktu udah ada misalnya cendera tindak misalnya kalau misalnya Pangthokpani.